Bijing tabiru khoi pumno pu image TV na taram na okcha bogal loina na Bajesh Kumar na khurumjari ngasigi maroi pauda kokomi gi makhada chanchilakkiba khongjangda miyamna Rajbhavan tamna thamjinna ba hotnabada security force singna tear gas cell sing kapada miyoi kya asopan nangkhre Manipur da paliba BJP sarkar asina lamdam asida santi hanjilhan bangamdre haina Vivek Das na phongdokre Shama kontra ka mari chuba athoba pukramba kazao memorial observation thorum pangthokre loinana Russia na Ukraine da drone amadi missile kamsinduna attack chatakre Mapungoi pau lobirasi Manipur wahi mutat hankiba thong adugi damak Manipuri governor na miyam dalale haijagadabani amadi thong aduda mapung oina warep laukiba lainga ki makok thong basing pham thadokadabani haina ngasi Rajbhavan tamna changchinnaba hotnabada security na tankhainanaba hotnabada asokpan kya thokre hariba thong adugi mayokta lainga ta pung nipuni pani matam Matung karigumbo apam amata pongdok dak khidraba matung ngarang kokomina hena kansin ba khongjang changsinna warep laukibani madugi matung inna ngasi kokomi gi convener yauna thau pubasing women wing students wing amadi maira paibi singna Rajbhavan tamna khongjang changsinna ba ima kaithal dagi horakhi khongchat adu kanglagi nongsup sanathong mapa yorokpada security ga akan momong damok nakhi Masing yamlaba khongjang loising aduna mafam aduda thamliba barricade adubu namkhaiduna changnanaba hotnabada madubu laksinanaba masing yamlaba rapid action force CRPF singsu mafam aduda changsilaki miyamgi khongjang adu kansilakpadagi mok bom kaptuna tankhainanaba hotnaki thong aduda ahal oirabi nupi ama yauna punna nupi Nepal aso apan nangki asok pasing Imphal gi Rims amadi Raj Medicity Hospital da pukhatuna lakanaki security ki thong aduda pendraba khongjang loi singa BT Park mamang da police singa awai akhum tonaki mafam adugi miyam adubu tankhaina naba honabada tear gas mok bom na singba kapki ngasi khongjang aduga mari leinana kokomi gi convener khuraijam athobuna hai thokkiba thodo adu Manipur gi identity da ikaiba piba karemnaba amakhakni thokriba thodo adu matung amu hanna thohalroi thokriba thodo adugi tamak miyam da governor na lale haijagadabani amadi madugi warep adu lobada chenariba singi mathakta action lokat piu haibani karigamba hairiba pham asi pangthok triba fawa miyam gi khongjang hanba leiroi phongdoki nakal amromda masing yamla miyam sing maikai dagi konung mamang tamna laktuna Rajbhavan tamna changsinanaba hotnabada mafam aduda leiriba state amadi central security forces singna thattuna thamkiba loina miyam adubu tankhaiki Manipur ki idea da, Manipur ki identity da, Manipur ki legendary pride and respect adu challenge to ba, madu ikai ba piba insult to bani, hai ba thodok se, amon na thola roy, madu thogri madu lan gre, soy gre, hai ba dune koi na ji governor da hayo na ji se, adu madu ki decision da logo da chenari ba responsible of mission go, madu mathap da chap chaba action logo da bani hai bani, masi ko se togri pa ba, Manipur me am hanbale da ko me chale Kokobi ki bakada miyamna Rajbhavan tamna ngasi nongthil thomjilakpada miyoi Nepal sokra matung numidang waram uripok marketagi miyamna makata na thomjinanaba hotnabada security force na tear gas cell kaptuna tankai khre masing yamlo miyam aduna BT Park mamang amadi flyover bridge manakta leiduna security force ke aseng batanja yengduna thomjinanaba hotnarakpani adubu Imphal West ki SP KSS Sivakanta yauna akok thoma police officer singna Johnston Higher Secondary School gi mapada thingduna thamki loinana RF amadi CRPF ki personnel singna kangla nongchup thong amadi kangla pat foot bridge makhongda na thingduna thamki security na section na ngak sen bana miyam aduna thomjilakpa ngamkhide nakal amaromda tanja asida Johnston High Secondary School da UPSC ge exam thabana maram oirga police na miyam tan khaidana
ngak senur thamki exam loigeda minute tara ro wat ingaida over bridge amadi BT Park mamang da leiriba miam tankhaina raba security force na tear gas cell sing caption ki security force ki action da mafam aduda leiramba miam maikai salai khangdana kaiduna senaki adubu ahenba security force sangsilaktuna makhata na irang thoktana ba ngak senduna leiki thauthok aduda hojik phawgi oina asopan gi paw leitri amromda UPSC examination tharingai manungda security na tear gas kablakpadagi maiku sangsilaktuna exam thariba singda nungaitaba oiki matungda exam manungda tear gas kapidanaba mama pa oiba singna phangdorli ngasi singjamai chingamakha Pura Makongda Manipur gi Governor Ajay Kumar Bhala pham thadokabani haina singamakha apunba nupi lamjing lopna sinduna wakari pham khrei wakat mifam aduda Governor khudakta resign tawgadabani Administrative Inquiry Committee should be replaced Governor gi bias manba thong yaningde bias naiba security advisor khudakta resign tawgadabani haina thaba plate card sing sinakhi wakat mifam aduda saruk yakiba Singamakha apunba nupi lamjing lopki President S Samana Pangdorokpada India Lengakna Hokiba Lisingani Kurumdagi May Omdagi Maitei Singbu Hatnanabagi Thorang Hokre Hosik Maitei gi Pibam Yamna Luba Haibadu Oire India Lengakna Maitei da Sanariba Lila Asi Karino Amadi Manipur State Manungda Manipur Tharaga Chatpa Yaroi Manipur Kumjallu Haiba Asigi Wang Tokarino Hainasu Hanki Hai thâu cái tàu này mua cái gì hồng thâu tiêu quay cái ngoài cái gì cái nhà của mình là cái nhà rất tiêu cái mấy nhà của cái gì phong gì cái gì không cái này cái cái chữ đó cái tên là cái là cái phong nó chân nhiều rồi này gì mà sao mỗi ngày học cái này khai ra chỉ này nè tham gia nhiều hơn Sirui Lily Festival gi inauguration coverage tawna basat pa promising da apanba pibada natana Manipur gi integrity amadi identity da singnarakpa amagumna Mahar Regiment tawriba thong adu yaningde haina tara chachugi chairperson Khaidem Mani na phondokre mafamasi yom lekai dreiba mahak yumda pangthokpa pawi mefam amada mahak na phondokibani mahak na makha taraduna BJP gi MLA contract rate amadi makhoi ga chatmenriba Political parties sing MLA sing mathau ningthina tawdre hanagi sarkar asigi MLA sing majority oidre aduna sarkar asi kaiba natte lengakpa ngamdabadagi PR amadi suspended animation thamlakiba oibanina numit tarani gi manungda government semnaba hotnaro karigumba government sembada high command gi yathang ngairgana loina resign tawro haina phondokhi Some of reference to only lapses. Saya ke thora thondu kari no hai betul mama pun leraga. Aduga masida kai main to dana masih toki bedugi lapses se kari no hai ba. Ada maka ya udra. Adu redi lapses to lera men khalaga lapses sidir lera aduga matung thokta na ba wadu mahare matung thokta na mahare. Manipur Paliba BJP Sarkar Asina Lamdam Asida Santi Hanjil Hanbangam Drehaina CPI Marxist Leninist Liberation ki Northeast Incharge Vivek Dasna Phondokre Wapam Masingasi Manipur Press Club ki Kabru Hall Pangthok kiba Paumi Singa Unaba Amada Phondokibani Mahana Makha Taraduna Manipur gi Amang Ata Thalaba Phibam Asida member Mapana Saba CPI ML Liberation gi Miyut Singna Manipur gi Lan gi Landa mang ata thokra mafam da chatuna yashin kre amasung Manipur da yamna thuna santi hanjinaba governor ga su unare haina phondokhi lebrak praja singi thamoi da matam suppada awaba amadi matam amada hekta kari gadage haibge awaba leire landam asida leiba highway sing asida jati amatagi praja amatta maning makha tamna chathok chasin tawba ngamdre haisu phondokhi defeated both in the hill and plain Lok Sabha constituency. The people of Manipur have rejected the BJP's policies on politics, divisive politics. So, we therefore demand the
Gwaltabi Kuki village asigi chapsa mafam boundaries ga konana mayak chengna phongdok piru village asi karamba matamdagi khundarak pono loinana chip oiba ngamkhai hawkip hauji kadaida leibagi haina Gwaltabi Youth Paradise Club ki secretary Phairembam Rajesh na phongdokli ngasi Imphal East ki lamlai kendragi manung chan hangba nongada relief camp ta leiba mayum makai maina tumna thadok pikibadagi tongan relief camp singda sangjafam lauduna leiba Gwaltabi khulgi khunja sing amasung Youth Paradise Club Gwaltabi Marapwaibi Gwaltabi Village Development Committee gi apunba mifam ama pangthoklaba tungda pami singda mahak hai thasgi taratukta tholakkiba press statement amada Mahadevada Wungbai town ga mai leinana masana sipni haijaba ngamkai hokipna Palliba Gwaltabi Khul village asigi chapcha boundaries ka konana mayek segna phongdok piru village asi karma matamdagi khundarak pono loyana chip oiriba ngamkai hawkip hauji kadai leibage nahaki biodata sup mayek segna khan biru nahaki letter head the Palliba Lungtim block Kangpopi district haiba map ka loinana phongdok piru Hojik Laiba Gwaltabi Maiti Kungang Asi Imphal East District 71 Laikot ki Manungchanna SDO Sombong Block ki jurisdiction da Yauri Gwaltabi Maiti Kungang Asigi Nongpokta Thawai Tangkul Nongsupta Urangpat Khada Mongneljang Awanglomda Khamenlok Gwaltabi Reserve Forest Asigi Manungda Gwaltabi Maiti Kundagi Awanglomda Mahadeva Pura Makong Natum Singh Fauba Imphal Ukrul Lambigina Nongsupta JFMC Semduna Uwa Thajinba Maho Langpokna Singba Kaya Bu Kanduna Mahusagi Khal Kaidanaba Ngasi Fauda Lairakibani Laibak Tibadi Haukiba Me Ahum Lisingani Kulumdoidagi Kuki Singi Irang Maka Taraktuna Me Kunifal the Kul Mai Thaduna Talakibani Asigumba Awaba Singi Kudong Saba Lauduna Ngamkai Hawkipna Hotnarakanu Makatana Mai Lainaba authorities Singna Kun Maming Pangton Tonjinduna communities Kayagi Marakta Pamdava Thodok Tolaktanaba Akan Bamejeng Sangbiu Pongdoki Koi Yum di Makatana Dawigan Makatana Mari Lainaba authorities Singna Kun Maming Pangton Tonjinduna Amadi Koi community kaya gimerakta pamdaba thodok kaya ko yabagi asigumlaba porasi makatana dawigano amadi ekoi asigumda sena besinga koi pesara pibiya ma koi masi pamjeriba president masi kutanga mari leba singa pinto Indian Red Cross Society Kaksing District Branch ki chahi gi oiba general body meeting ama ngasi Good Shepherd School Kaksing gi campus ta pangthoktuna lupasigi patron member hengat hanaba miam oiba thabak henna pangthoknanaba Amadi Lup Asibu Hena Sakut Hanabagi Matang the Kanana Nakri Maski Mifam Aduda Mifamgi Akanaba Lateng Sing Oina Society Sigi Patrol Members Sing Su Oiriba Kaksing Kendragi MLA M Rameswar Secretary Education S Naurem Pravin IAS Director Manipur State Rural Livelihoods Mission Nomaitem Bandana Devi IAS Vice President Kaksing District Branch IRCS Moirangtem Manihar Chairman IRCS Kaksing District Branch Dr. M Rajkumar Amadi Vice Chairman IRCS Naurem Devendrona Sarugyaki Nasigi Mifam Aduda IRCS Kaksing District Branch na Sapong Kiba Sahi Ani Farak Pagaloinana Lupasina Mioibagi Humanities Kamari Lenana Hojik Power the Pangtok Kiba Tabak Thorom Singi Matanga Secretary KSS Dharmadasna Marik Chumba Report Member Singda Thamduna Tahan Kik Masigi Mifam Aduda Kaksing Kendragi MLA M Rameswar na haikibada Red Cross Society asi Malayam da Santi Puraknanaba Amaga Mateng Pangnanaba Labulup Amani Asigumba Lup asi Kaksing dasu Mathau Fazana Pangthok Handuna Kaksing gi oiba unity ama Sagatnabasu Hot Aminasi Matam gi oiba awareness mental health program seminar workshop kumbasu Pangthok tuna positive mindset semgatuna Human Resource Semgat Anabasu Honasi Haina Hondoki Anobo Mapung Faba Government Ama Hek Sembaga Mahaki Maikaidagi IRCS Kaksing District Ambulance Amasu Kudol Toguni Haina Tazaba Piramki
Lenga ki apaba mahiloshang ama oirakliba Kakching High Secondary School Kakching da class 11 science da ming sanduna mahi tamnanabagi entrance test ama ngasi school asida ingna signa pangthokre hari ngasi pangthokiba entrance test aduda saruk ya tuna yananaba punna mahiroi chaniga marifudrama panna form thajilaki adubu ngasi exam aduna mahiroi chaniga humra humdoi khaktamak saruk yaki mahiroi kuntruk amadi saruk yaba lakhi de hari hairiba examination asidagi mahiroi chamaga humpu khangadabani hari Nakal Amarom the Indigenous Youth Association of Kanglai Fakna Education Achumba Amadi Asengma Maikaida Purukna Nabagi Honoring a Character Kakching Higher Secondary School na Class 11 Science Arts Commerce Tamnanabagi Home Thavada Lupat Chani Lorambagi Matangda IYAK Kakching District Committee Amadi School Asige Admission Committee Amadi Principal Yauna Punna Paminara Matungda Later Lairba Mahiroi Singi Kanduna Lupa Chama Ohenbina Bahajabada School gi Maikaidagi Ayaba Pibiraktuna Ngasi Lupa Chama Handoki Babu Lupasi Maikaidagi Tagat Pongdorli Makatana District Asida Lairiba School Singnasu Mahiroi Singdagi Ahen Bapaisha Loba Amadi Atopa Pamdaba Todok Sing Toktanaba Hotna Binanabasu IYAK Kakching District Committee President Y Inawi Moirangna Kujek Pida Tadrokpa Chirul Amana Fogdrokli. Laibak Asida Laiba Board Sing Amadi Council of Higher Secondary School Manipurna Lauba Class 10 Amadi 12 examination Sing the Kakching Maya Lekaigi Mark Wangna Mai Palakraba Mahiroi Sing Social Welfare Sporting Club SWSC Head Office Kakching Maya Lekaina Sinduna Okpa Amadi Incentive Case and Momento Kusina Bugitarom Ama Ngasi Club Asigi Premises of Paktokre From Adu SWSC President Moirangtem Maniharna Preside to Woloyana Club Asigi Member Sing Mahiroi Amadi Mama Pakayana Saruk Yake Nasiki Thoromda Handak Chahigi Pangtokiba Higher Secondary Examination the Arts Stream the 4th position Laura Krabi Yenkom Sustina Maclinda Momento Piduna Poning Tawatki Ex-Servicemen Development Organization Kakching District na Sinduna Mahiroi Singda Mana Yentopui Thoroma Ngasi Kakching Chumnang Lekai the Labor Representative of Lois Rolls Kakching Auditorium the Pantokre Thorom Aduda Organization Asigi Kwaidagi Ahal Oiraba Member Mayang Lambam Mago Singh na Atoy Metunglen Organization Asigi President Mayang Lambam Raghumani Vice President Nomaitem Ranveer na Thorom Mapusing Organization Asigi Senior Member Sing P. Bosa Maitei Amadi E. Nimaichan Guest of Honor Sing Waiki Thorom Aduda Class 10 Amadi 12 the Mai Palak Laba Mahiroi Taramarida Sel Gimana Amadi Memento Piduna Poning Tawatki Hari Kakching Town Club Kakching Wairina Sinduna Club Asina Kwanba Mafam the Ladiba Mahiroi Sing the Su Sel Gimana Amadi Sakang Se Pibagi Thorom Amasu Kakching Wairi Ibudo Kamlang Bagi Laikol the Pangtokre Hari Thorom Aduda Kosem the Loba Ice SE examination the science stream the kun suba position lower krabi Belinda Salam Yauna class 10 Amadi class 12 the Mark Wangna Mai Palakraba Mahiroi Taratrok the Sel Amadi Sakang CP Duna Poning Tawatki Kakching Poksupat Lekai the Leba Friendship Sporting Club FAC Linkat Kibagi Sahi Yankai Parakpagi Mapok Kumon Thorom Golden Jubilee Ama Ngasi Club Asina Sinduna Library and Information Center Kakching Mipun Sang the Pangtokre Ngasi Thorom Aduda Kakching Municipal Council gi Caretaker Chairperson Norem Sanjit Kumarna Atoy Metunglen Founder Secretary come retired Jatyo Pukrambam Nimai Singna Thorom Mapu Amadi Caretaker Councillor Kumari P Sanahal Depi Amasung Manipur University gi Mathematics Department gi Head Oiriba Professor Okram Ratnabla Debina Ikai Kumnaraba Metung Sing Oiki Ngasi Mapok Kumon Numit Kamari Lenana Pangtok Kiba Thorom Aduda Mahiroi Singi Saireng Tiba Changdamnaba Jagoi Isai Changdamnaduna Miam the Utkiba Mapung Oiba Thorom Sing Oiki ISSLC Amadi ISSE da Mai Palakraba Lekai Asigi Mioi Sing
sana khotnaba amadi atai atoppa hiram kayada thodok hendolakbasingda selgi mana sakhangse amadi memento piduna ikai khumnaba utuna puningsu thawatki Kakching district ki manung san lairiba Sairelda ngasi Maira sang ama sangakre sang asi Universal Mothers Organization UMO ki president Marangthem Sorojini Leimana miyam da kusin naki sangaba ki thorom aduda UMO ki thomi sing amadi Sairel gi meokya na saruk yaki thorom aduga mari leinana Sorojini na phondok kibada hauji lamdam asi ingthari haiba yadri maram aduna lam gi nupi sing thona phaba mathautai masida lamdam asida leiriba miyoi sing punna lamdam asigi damak lepa ama mathautai masida Furup Kanglop Zat ki Kenaba Laitana Mioiba Ama Oina Punna Iramdam Asi Ngakminasi Hauzik Laibak Asi Mipan Tangdanaba Hotna Minasi Lamdam Asi Laiba Nahasingna Tabak Suba Tandana Tawayauna Tabak Taurabadi Laibak Asi Mipan Tangdana Hingnaba Honabada Nupi Haibalate Nupa Haibalate Taina Ipa Ipu Singna Toramba Tabak Saramba Potsai Sing Amuhana Saduna Puthokpa amadi thabak singdo tawrabadi laibak asi mipan tangdaba oiba ngamgani haiki Pada ama perjalanan kerja ini kalau ada akan ada ini mana amani Oji dia tu ada ini tahu juga dan boleh bani juga dan kita tahu ia itu atau perjalanan kalau yang ini ada ada cuma ini ada Bishnupur SC के MLA Govindas Konthaujon Maha के MLA Local Area Development Fund की सरपमना बिष्णुपुर वार्ड नंबर 5 मदी 6 हाइरिबा वार्ड अनि सिगी ओइना साबा यूथ वेलफेयर ऑर्गेनाइजेशन बिल्डिंग संगाब मदी हाइरिबा ऑर्गेनाइजेशन असिना सही यांखै मफुंग फारपै गोल्डन जुबली सेलिब्रेशन बिष्णुपुर दंगासी पांथोखरे थरमदुदा फॉर्मर मिनिस्टर वर्क्स एंड यास लोइनाना MLA Bishnupur AC Govindas Konthaujon Youth Welfare Organization की President Naurem Ingosa SP Bishnupur KSS Ravi Kumar School of Human and Environmental Science Manipur University की ISOD Professor and former Dean Soibam Ibotombi Bishnupur Ward number 5 की Councillor Thoksom Indramani Bishnupur Ward number 6 की Councillor ना अथवे मिथुंगलन सिंह ओइना सरुक याकी थरंगा बई लेना गोविंदास कोंथौजम न फोंदोक खिबदा मणिपुर असि CSO यामन क्रे CSO मसिंग थिंगमदना लैरिबा असि हाना पुनसिनौ तुंग द MLA सिंह पुनसिनगे हौजिक मियाम अवाबा कया नंगली अवाबा असि मायोक ननबा अमत्तो ओइना पुनसिनसी ngasi sanggariba organization building asi lekai asigi इनखलक लिबनारोल सिंगे मोरल फरहन बदा नतना सानरोय क्या पुथोकना नबगी पांडमदनी क्लब अमदी ऑर्गेनाइजेशन सारगा फंक्शन तौद्रबदी कानरोय हाइकी क्लब की बिल्डिंग असिदा हमिनरगा वा तानाबा अखोई धर्म की ओइनदी अतोप अतोप धर्म की निमित खाइदो कांदा खो पुनसिन बगी लई अखोई दि पुनसिन नबा लैते अद पुनसिन नबा लैते बसी पुनसिन बई याना नबा दमकता क्लब कुम्मा करी मसिंगसिदा कोई नहारोन सिंगना सीजन रे हारगा कोई पुनसिन नबा होनबियो हाना दुमाइना इ थमजगे चलिब सही असिदा कोसेम अमदी CBSE न लोबा क्लास 12 एग्जाम द 60% अमदी मसिगी मथक्ता फंगदुना माइपालकलबा बिष्णुपुर डिस्ट्रिक्ट की महिरोई सिंह Prak Jyotispur University Guwahati na Nithokong Higher Secondary School Hall da ngasi taramna okri taramna opogi pangthokpa thorom da Nithokong High School gi retired headmaster loina India KR Narayan gi former President National Awardee Asem Ibobi Nithokong Girls High School gi retired teacher Laisam Yaima Magolwan B College Nithokong gi assistant professor Asem Sanu Belor Pati amadi Nithokong Higher Secondary School की lecturer कोंथौजम सुरेश कुमार ना अथवे मिथुंगलन ओइना सरुक याकी थरम अदुदा बिष्णुपुर डिस्ट्रिक्ट की तोगान तोगान मफम सिंगदगी लाकपा महिरोई चनी हेनबदा सर्टिफिकेट अमदी मोमेंटो पीदुना इकाई खुनबो उतकी थरम दुदा सरुक याकीबा एडवांस इंटरमीडिएट कॉलेज मोइरांग की lecturer कोंथौजम कृष्णा चंद्रना फोंदोखिबदा पुंसीदा गोल अमा एचिव तौगे हाइना
खनब लेपकनु सोयदना फंगनी तौबदबु मतम मांगहंदुना होनब लेपदी यादे हाइकी सामग कुंथ्रामा सुबा अथौबा पुखरंबा काजाव मेमोरियल ऑब्जर्वेशन थोरम पुखरंबा काजाव मेमोरियल ट्रस्ट मणिपुर जस्टिस कमिटी ऑन एंग्लो मणिपुरी वार 1891 मार्टियर्स एंड फ्रीडम फाइटर्स ऑफ मणिपुर गा खुसमनना सिंधुना कामोंग मस्टाम लेकाई इम्फाल वेस्ट तक पांथोखरे थोरमदुदा यूनाइटेड नेशनल लिबरेशन फ्रंट UNLF की फॉर्मर चेयरमैन निंगथेमसा सनायामा जस्टिस कमिटी ऑन एंग्लो मणिपुरी वार 1891 मार्टियर्स एंड फ्रीडम फाइटर्स ऑफ कंगलाइपाक मणिपुर के चेयरमैन जोयचंद्र कोंथौजम पुखम्ब्र काजाव मेमोरियल ट्रस्ट मणिपुर की वाइस प्रेसिडेंट गांगोम टोमाल DM यूनिवर्सिटी की फॉर्मर डायरेक्टर ऑफ स्पोर्ट्स प्रोफेसर RK चंद्र कुमार लंगदाइबा राइटर एंड सोशल एक्टिविस्ट हरेश्वर गोस्वामी मणिपुर यूनिवर्सिटी कांचीपुर की प्रोफेसर इन योगा डॉक्टर N इबोहल आर्ट एंड कल्चर गवर्नमेंट ऑफ मणिपुर की रिटायर्ड जॉइंट डायरेक्टर सापम भाईग्याना अथोय मिथुंगलेन सिंह ओइन सरुक याकी ब्रिटिश का वार लौथोक्तुना 1891 दा सोनकीबा एंग्लो मणिपुर वार दा थवाई कटख्रबा अथोब सिंहबु निसिंगबा अमदी ngasi मणिपुर दा थोकलेब इरांग असिगी यामना मानबा फिल्म ओइरी हौजिक ओइरबा फिल्म असिदा मणिपुर असि कायबा याबा अरुबा फिल्म अमदा लाकली मरम असिना इमा लेबाक किदमक थवाई कटख्रबा अथौब सिंगी थवाईबो इकाय खुमनदुना मखोइगी कथोकिबा अदुसु अरेम्बा तादरनबा आइगी लेकाइगी आइगी पार्टीगी आइगी लुपकी हाइबा वखल थादोकनरगा अमत्तो ओइना पुनसिंदुना अपुनबगी पांगल सागत त्रगदी मणिपुर लुपख्रगनी हंदक्ता सिरुई लिली फेस्टिवल की चटपदा MST गारीदा मणिपुर लौथोकदबनी हाइना तौखिबदु मथोंग हुक्तब सिफाई अमगी वफम नते यामना वानथोक लेबा मणिपुर मुथतननबा होनरकपा थौंगनी मसी खंगना मणिपुर दा लेरिबा लुप अमदी मियोय खुदिंगना अपुनबगी पांगल सागतपा नत्रगदी मणिपुर कनबा वारगनी हाइकी थोरमदुदा अतोय मिथुंगलेन सिंह अमदी सरुक याखिबा मियामना पुखरंबा काजावगी मफमदा इकाय हाइकत लेकत तमकी अमदी लाइंगथौ कांगबा थांगता एकेडमी की महरुसिना थांगता उत्पा अखंग अहिसिंगना पुखरंबा काजावगी मरमदा वा ngang निंगसिंग मिनबना थरंगी मपुंग ओइबा सक्तम ओइखि पान है तार लानमियम खगना मतों जादो लानमियम खन हेक्ट तो थों ओइरो आदि मसीसु मयाम रिसा सिंग वखर मुंडन खंतरगा मसीदम लोइना सी हेसे आई मयाम थमजे सही अनि हेलकलब मणिपुर थोकलब इरांग असि होरकपा इंग्लिशिंग अने कुलुमदोगी मेगितांग मंगादा इमा लेबाकीदमक थवाई कटख्रबा बिष्णुपुर डिस्ट्रिक्ट की मनुंग चनबा माइबम सिंगदगी व्यास निंगथौजमगी माइबम लॉट पिचिंग नौना साबा मिटम UNLF की फॉर्मर चेयरमैन RK सनायामना माइकम हांगदोख्रे थोरमदुदा UNLF की फॉर्मर चेयरमैन RK सनायामा यूनाइटेड प्रोटेक्शन कमिटी UPSC नंबोल की कन्वेनर थोकजोम लमजिंगबा व्यास निंगथौजम मेमोरियल ट्रस्ट की चेयरमैन तावरेम खाबा खुमन ICICM की फॉर्मर प्रेसिडेंट एन राजेंद्रो अनुल बिष्णुपुर की प्रेसिडेंट L प्रमोद देसाम की फॉर्मर प्रेसिडेंट L लमयानबा UPC नंबोल वुमेन विंग की को कन्वेनर L प्रेमिला देसाम के प्रेसिडेंट M समोरजित पीस कमिटी कंगलीपाक मणिपुर की प्रेसिडेंट KS राजेशना अथवा मिथुंगलेन सिंह ओइना सरुक याकी थोरमदुदा अथवा व्यास निंगथौजम की इमुंग मनुंग अमदी मियामना इमालेबाक की दमक थवाई कटख्रबा व्यास निंगथौजम के फम हाइकत लेकत तमकी थोरमगा मरी लेना RK सनायामना फोंदोखिबदा अखोगी खुनाई असि पुनसिनबा यादबना पांगल सोंथरबा खुनाई अमा ओइरे अदुना अखोई मसेल पुनसिनबा अमतो ओइबगी वखल सागतपा यामना मरु ओइरी ओइरक्लिबा फिबमसिदा अथौबा कया चटख्रबसु अथौबा कयासु थोलखिगनी हाइकी इसम की फॉर्मर प्रेसिडेंट एन राजेंद्रोना फोंदोखिबदा हुजिक अखोई अरुबा फिबमदा लैरी मरम असिना अखोई मसेल मचोय मचोय चटनख्रगदी अवाना सही तरेत खुंथाखिबा अदुगुम ओरकलोय हाइनिंगाय लैते मरम असिना लैरिबा CSO अमरि ऑर्गेनाइजेशन सिंह पुनसिनसी हाइकी यूक्रेनियन कैपिटल कीव
tamna Russian drone amadi missile na attack chathakre attack aduda mioi 32 sikre kaya amana sokre haina official singna phongdoki drone sing amadi missile Sahunga humfutaret sinaduna Russia na Ukraine da attack chathakibani masi chahi ahumlom suraklaba landa khwaidagi chawa single attack ni haina Ukraine gi Air Force ki wangangloi Yuri Ihanat na phongdokibani missile sing humfumapal amasung drone sanigo marfudra Russia na attack aduda sinaki maduda Iranian design sahit drone su yauki hari Kerala coast the cargo ship ama septharaktuna maduda purakpa container sing samudra tasin kibadagi environmental da amang ata tholakadra haina chingnaba pon kre boat lengdan lehokiba crew member ahum adu rescue tokre hari makoi company na harakpadagi Liberian flag MSC Ilza 3 gi crew member ahum adu ship aduda lehokibani crew member kumathoi di hanana authority na kankrabani crew member kunmari adugi manungda Russian ama Philippines kun Ukrainians ani amasung Georgian kuntaruk yona Georgian amani degree kuntaruk yona paithar kiba jas adu kosi gidamak benin jam dagi thorok laga meter chamaga marfumari gi matungda assistance darkar oiraki Coast Guard Inspector General Western Region Bisham Sarmana haikibada jasadu lupkani haiba thajakide adubu ising changlakpadagi lupki Indian Navy ship INS Sujata na crew member sing kanki aroibada maroipo amuhanna Kokomi Makada Changchilakiba Kongjangda Mayamna Raj Bhavan Tamna Thomjanana Honabada Security Force in a tear gas shells in Kapada Muikia Asopan Nahankre Manipur Paliba BJP Sarkar Achina Lamdam Asida Santi Hanjil Hanba Ngamdre Haina Vivek Das na Pundokre Samaga Kutramanga Suba Atoba Pukramba Kazao Memorial Observation Torum Pangtokre Loinana Russia na Ukraine da drone amadi missile kapsindona attack chathagre ngasigidamakta di PAODAM pijaba matang asida lusinjare bejeng tabir wa khwai puno pu amuka hanna khurumjari